Sanathoi amadi Malem animak chungsilaga mamagi makhong sokna khorungni. Ritana yare nungai da isagi imuga na ngairambase lao chalase lao. Malemna imase hana lebi horo akoi poche khra leruki dongni. Yaida Rita hana yumda thilamle gari do inthizana yenglaga thoko asumna ni do gari thodorakle. Yamungna kai sarage kai charang toiba hazikpa adudi kenom charong kise. Malemna fast food amada gari khamlaga breakfast sabo ina jangai kari no khara order toraga chare loiraga mu thoraktuna gari thoba hore. Sanathoina yambo hoje mu kai satoino. Malemdo kaisumda khumde gari tumina thoraga adum chali asum leptana thorokpana showroom amagi mapada gari khami. Sanathoina asida mo kedogidoino ima pudoira ngarang di purisi haidaine yam hangana aigi tong tumina ro. Yamung sugari dagi kumtharaga chatpa howi. Sanathoi de kumaktabaduna gari de phamdana leore. Yamung amu halaknaga Sanathoi bo gari dagi makat paiga chingdana purai. Showroom aduda memchadi leramdre lakjaba mali nupi ama lerami. Yamung na changsilaga ine fane mapa naibi phajabam te yingsangi. Ibungo karam boy doino makhal yami. Yamung do khompam khangdre sum party gum da senabani fane to ga chanaba favorite noi ma pibiro. Oh adogi dine ngayak ngairo ai bu thorange. Sanathoi de kana tarang chali. Yamung na Sanathoi de yenglaga nofe toksini adoga nange pama khallo. Sanathoi do mami mana chabyungi nupiduna fane makhal puthori adudangi Yamung na mage pama masung khali. Fane khanba loiraga rani manau design fasana toraba amamu khali. Nupiduna blouse amamu puthori aduga dress ibo kanagi magini. Nupiduna oh adudi bema nanga semti yenglo. Sanathoina changsilaga yengluri aduga yare Yamung na rani manau oina khali base maramdi Sanathoi pura lohongba sunatjabanina haifetang yanamani. Adugi sumathakta masaga patak tawbaduda fini hina jawranina tawmani. Paisa thiba loiraga chanaba thorakpani. Adubo beg macha ama yan madu haifet umbadagi chableblaga asigi beg macha se amte yingjageba. Karamano asiro yellow colors ni asisu loragi kiano beg adumaso lauragli aduga Yamung noktana thorai. Sanathoina Yamung na toisibu kaino tumilayo aina yumdagi selaga lakjagi haiba natro nangna yumdagi selaga lakpado yaiba ado dress to aina pama khaningba ado yerso Yamung na khali sisune imana saba aina selak toidiso imana saba chamana yi pesa do rimada manghalini ne ho yare to law kumo. Dukan amada amok lai makoina changakpaduda dukan do latest ki high heel ngakta yon ma showroom amadani. Thoi nangya pama yawring astali Yamung siba ai sororo nang sungang na do erede asigi baby pink color se chabring. Sanathoi so tokshilagi yeng aduga charani asisubo pem ta tokshin biyuma kya tarage 4K pibiramo pesa do piramaga thoragli. Yamung gidi kemta leirendro aigiso laikise aro Yamung giso kai no khra laikise agi ngakta sum leiraga leiri khongup leirasilo nupagi dress suna yonba showroom amada mung lai. Handangti Sanathoi na oina Yamung gi khongup to khanbiri asumna khongup laiba loiraga salon amada mung lai. Yamung na nupi amaga wari kra sanai aduga nupi duna Sanathoi do onsilaga
somnamda changbiroma Sanathoi-su nupidugi matung inaraga changi maning leithoktuna haifet yengthoklui yambung lomda yambung su noklaga changu haibagi maongda ingi tawrai Sanathoi-su sangkhre yambung su masamgado phasana kakthali facial su tawri maso party da set kadaba dress loina set paloiri asidi yambung do aduki matik masanali wang chawraba phibamduna black suit black formal coat white shirt black shoes kedawbagi fazaroi ningthizana halaba sam aduki matik fazakhre ngaya ki tungda Sanathoi-su khudai bisingna ningthizana kiraga maite ekhoi inar ki visual selaga thorai Sanathoi-gi ningthizarambi koirauna rabi misnada yekliba kajal napada yaliba nail aduga mafam chana theliba samjire piktak tawbali aduki matik fazakhre yamungna su henba nate adubo Sanathoi-na su taba nate anima amadagi amana kaishu hena manatri anima aduki matik chane paksai ngasina su hele phazaba Sanathoi obada yambung do mamit kupkani kawu makhai yengli amukta udribaga chap manakhre makhoi ani do puna thongminari aduga yambung na gari gi thongdo hangdok piraga kakhatle masu magi famfamda laktuna famli yambung gari thogani haibaso kawu makhai Sanathoi de yenglaga lei yambo kedorangi yambung do khampre khangi kesu togdena nangsa adom yeninga lairama yamung sima ayo makun hat mapada thammi aduga Sanathoi pakhatna yambo kedorangi se kedorangi ba tu sida paliba ai ngawre na mana kaino paliba kaidano sengi tu sida si hairaga thabang mapada makhut thini Sanathoi ni pakhatna yambo yamnaraba sorama nungai tiraba kaino se yamungna Sanathoi bo sat konseli aduga nangi kunoktuni engona palise as yamung sima aidi pakhalure thado se yare asumna leiringai yamungi phone da call ama lai hello bye noi la abo Dinesh na akhoi diam kuiri noi ni mo kai chaklino lai yori nan thoina yorok na batoro mi loi lakna re ngaya ki tungda makhoi si yori mayam pumna makna moini bungai du na leramni tiken gi maruk mapang sing Rita gi amadi malingi maruk mapang sing achawal sang loina pulli mi so du ki matik yami mayam du gi marakta tiken amani Rita hawalaga tiken wangang mauri mayambo ahan maktada aina taram nokjari ngese aina sinjariba party sibo matam chana yobirakpagidama mayamu thagachari aigi cha amadi imau nupi anina aigi saga imawgana council gi exam da first amadi second position lorokpaga mari leinana pangthoksabani makhoi ani gi dama karigumba ma gi boina langjari asi hairaga manung lomda haifet yengli nupa anina chawraba cake ama illaga puthorai mayamda aigi saga imawga masak taksarage hairaga masaga mamogada yenglagi ingi tawrai malem amadi Sanathoi sogolaga mayangi mangda makhut ani lonaraga thorai tona wow ngasi de khoi gi big sister se yam phase have noibo Rosnina kei surprise no pidusina makhoi mapa macha se aidi ko ka ngauzaina nga thoina mi manung da wari lenamni thoibina khangzare dai khoi di yeng mana ta lo ngai ba kalaga bas lai khang ba kalaga phamin phami haina balai do di Dinesh na ngasi de khoi matau sa phajare hero ga mali makhoi film gi asa bero na gi heloi thoibina is mi khoi ta so phasai ko noina ke su meloi to na kariya ke su heloi kaina mi khoi di Sanathoi gi no ro di ne malem dile horabado makhoi masel tumin nokni tikena masaga momogada ke kakna bahaiduna kausali makhoi ni so puna changaktuna ke kakpa hore ke kakpa horakpada manungna surprise oina box ama syorami lauthok laga yenglubada makhoi ni gi visa passport mangi tongan mamingda ATM ani amaga so yaurami
ꯒꯥꯔꯤꯒꯤ ꯁꯣ ꯑꯃꯒꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯇꯤꯀꯦꯟꯅ ꯁꯔꯄ꯭ꯔꯥꯏꯖ ꯏꯆꯥꯒ ꯏꯃꯧꯒꯒꯤ ꯚꯤꯁꯥ ꯄꯥꯁꯄꯣꯔꯠꯇ ꯑꯩꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯒꯤꯐ ꯑꯣꯏꯅ ꯁꯦꯝꯕꯅꯤ, ꯆꯥꯏꯅꯥꯗ MBBS ꯇꯝꯕ ꯆꯠꯅꯕ꯫ ꯃꯌꯥꯝ ꯃꯃꯥꯡꯗ ꯁꯅꯥꯊꯣꯏꯗꯤ ꯅꯣꯡꯇ ꯌꯥꯗꯕꯅ ꯅꯣꯛꯏ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇ꯭ꯔꯦ꯫ ꯃꯇꯥꯡꯗꯨꯗ ꯍꯪꯂꯨꯕꯗ ꯐꯔꯛ ꯇꯥꯕꯒꯤ ꯍꯪꯗꯕꯅꯤ꯫ ꯃꯥꯂꯦꯝ ꯑꯃꯗꯤ ꯁꯅꯥꯊꯣꯏ ꯄꯨꯟꯅ ꯊꯦꯡꯛ ꯌꯨ ꯄꯥꯕꯨꯡ꯫ ꯅꯨꯃꯤꯠꯇꯨꯃ ꯐꯖꯅ ꯂꯥꯡꯂꯤ ꯃꯌꯥꯝ ꯄꯨꯟꯅ꯫ ꯑꯆꯧ ꯑꯁꯥꯡ ꯈꯔꯗꯤ ꯍꯟꯅꯈ꯭ꯔꯦ, ꯆꯥꯕꯤ ꯊꯛꯄꯤ ꯇꯧꯕ ꯈꯔꯁꯨ ꯂꯩꯔꯤ, ꯃꯈꯣꯏꯒ ꯈꯔ ꯅꯛꯅꯕ ꯃꯤꯁꯤꯡꯒꯤ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯦꯟꯖꯣꯏ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ ꯅꯨꯃꯤꯠꯇꯨꯃ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯌꯥꯝ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯅꯔꯛꯏ꯫ ꯇꯣꯟꯅ ꯏꯇꯥ ꯅꯨꯡꯁꯤꯕꯤ, ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯈꯨꯠ ꯐꯖꯩ꯫ ꯁꯅꯥꯊꯣꯏꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ, ꯅꯣꯏꯗꯤ ꯐꯠꯇ꯭ꯔꯕꯣ? ꯊꯣꯏꯕꯤꯅ ꯑꯩꯈꯣꯏꯗꯒꯤꯗꯤ ꯅꯪꯅ ꯍꯦꯟꯗ꯭ꯔꯣ? ꯁꯅꯥꯊꯣꯏꯅ ꯀꯥꯏꯗ ꯍꯦꯜꯂꯤꯅꯣ ꯑꯩꯅ? ꯔꯣꯁꯅꯤꯅ ꯃꯤꯗꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤꯅ ꯃꯅꯦꯝ ꯃꯀꯨꯅꯒ ꯆꯥꯏꯅꯥꯗꯒ ꯊꯥꯕꯤꯈꯤꯗꯧꯔꯦ꯫ ꯇꯣꯟꯅ ꯑꯗꯨꯁꯨ ꯄꯨꯟꯅ꯫ ꯁꯅꯥꯊꯣꯏꯅ ꯌꯥꯔꯦꯉꯣ, ꯄꯨꯟꯅ ꯆꯠꯄꯒ ꯄꯥꯝꯖꯗꯦ ꯑꯩꯗꯤ꯫ ꯔꯣꯁꯅꯤꯅ ꯀꯩꯗꯧ ꯄꯥꯝꯗ꯭ꯔꯤꯕ? ꯑꯩꯈꯣꯏꯗꯒ ꯍꯥꯏꯕ ꯑꯣꯏꯔꯗꯤ ꯕꯥ꯫ ꯁꯅꯥꯊꯣꯏꯅ ꯅꯣꯏꯅ ꯈꯪꯗꯕꯩꯅꯤ ꯏꯕꯦꯝꯃ, ꯌꯥꯃꯨꯡꯁꯦ ꯊꯣꯛ ꯌꯥꯝ ꯇꯧꯕꯅꯤ, ꯀꯣꯏꯕ ꯂꯥꯡꯕ ꯌꯥꯝ ꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯄꯨꯟꯅ ꯆꯠꯂꯒꯅꯦ ꯔꯣꯃꯥꯟꯁ ꯇꯧ ꯂꯩꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦ꯫ ꯊꯣꯏꯕꯤꯅ ꯑꯗꯨꯏ ꯋꯥꯗꯤ ꯁꯣꯏꯗ꯭ꯔꯦ ꯀꯩꯅꯣ, ꯑꯗꯨꯒꯤꯗꯃꯛ ꯆꯥꯟꯁ ꯐꯖꯕ ꯑꯃ ꯄꯤꯕꯤꯔꯕꯅꯤ꯫ ꯃꯥꯂꯦꯝꯅ ꯃꯌꯥꯝ ꯀꯔꯤ ꯋꯥꯔꯤꯅꯣ, ꯑꯩꯁꯨ ꯈꯤꯇ ꯌꯥꯎꯖꯒꯦ꯫ ꯇꯣꯟꯅ ꯅꯣꯏ ꯌꯥꯎꯕ ꯌꯥꯕ ꯅꯠꯇꯤꯌꯦ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜ ꯉꯁꯤꯒꯤ ꯄꯥꯔꯇꯤꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯉꯥꯟꯊꯣꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤ ꯄꯥꯔꯇꯤꯁꯦ ꯅꯩꯔꯦ꯫ ꯔꯣꯁꯅꯤꯅ ꯏꯁ, ꯑꯩꯈꯣꯏ ꯕꯤꯛ ꯁꯤꯁꯇꯔꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯔꯤꯀꯣ, ꯃꯇꯣꯝꯇꯒꯤ ꯅꯠꯇꯦꯀꯣ꯫ ꯌꯥꯃꯨꯡꯅ ꯆꯨꯝꯃꯤ, ꯑꯩ ꯏꯇꯣꯝꯇꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏ ꯑꯅꯤꯒꯤꯅꯤ꯫ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯕꯨ ꯀꯔꯤ ꯄꯦꯟꯗꯕ ꯌꯥꯎꯅꯒꯦ? ꯉꯥꯟꯊꯣꯏꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨꯝꯇ ꯂꯩꯖꯗ꯭ꯔꯦꯕꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ, ꯅꯨꯄꯥ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯌꯥꯖꯔꯕꯗꯣ꯫ ꯗꯤꯅꯦꯁꯅ ꯀꯩꯅꯣ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯀꯩꯝꯇ ꯈꯨꯝꯗꯦꯅ? ꯇꯣꯟꯅ ꯑꯩꯈꯣꯏꯗꯤꯅꯦ ꯅꯤꯡꯕꯒ ꯂꯣꯏ ꯀꯥꯏꯖꯔꯕꯗꯣ ꯅꯣꯏꯒꯤ ꯄꯥꯔꯇꯤꯁꯤꯅ꯫ ꯌꯥꯃꯨꯡꯅ ꯅꯨꯡꯉꯥꯏꯇꯅ ꯇꯣꯟ ꯀꯩꯗꯧꯔꯒꯦ, ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯕꯣ? ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯔꯛꯑꯣ꯫ ꯊꯣꯏꯕꯤꯅ ꯌꯥꯃꯨꯡꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯔꯁꯦ ꯀꯥꯏꯅꯍꯜꯂꯤ ꯅꯠꯇ꯭ꯔꯣ? ꯁꯅꯥꯊꯣꯏꯅ ꯃꯥꯂꯦꯝꯅ ꯌꯥꯃꯨꯡ ꯀꯧꯕꯗꯨꯗ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯀꯧꯕ ꯌꯥꯎꯔꯕꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯂꯣꯏꯔꯦ꯫ ꯑꯗꯣ ꯅꯣꯏꯒꯤꯗꯤ ꯀꯩꯁꯨꯝꯇ ꯈꯜꯂꯨꯅꯨ, ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕꯅꯤ, ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯁꯛ ꯎꯅꯕ ꯌꯥꯔꯁꯤꯗꯤ꯫ ꯗꯤꯅꯦꯁꯅ ꯌꯥꯔꯦ, ꯏꯃꯣꯒ ꯑꯃꯨꯛ ꯇꯥꯟꯅꯔꯛꯑꯅꯨ꯫ ꯌꯥꯃꯨꯡꯅ ꯑꯗꯩꯗꯤ ꯂꯣꯏꯅ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯇꯣꯟꯅ ꯌꯥꯗ꯭ꯔꯦ, ꯋꯥꯠꯂꯤꯌꯦ꯫ ꯌꯥꯃꯨꯡꯅ ꯇꯣꯟ ꯀꯩꯗꯧꯔꯒꯦ ꯍꯟꯗꯛꯅ ꯑꯃꯨꯛ? ꯇꯣꯟꯅ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯛꯄ, ꯑꯗꯨꯒ ꯅꯣꯏꯅꯤꯡꯒꯤꯁꯨ ꯐꯔꯦ, ꯐꯔꯛ ꯇꯥꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯁꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯒꯦ ꯑꯝꯇ ꯌꯦꯡꯉꯣꯕ꯫ ꯗꯤꯅꯦꯁꯅ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ, ꯑꯩꯅ ꯊꯤꯟꯗꯣꯏꯅꯤ꯫ ꯚꯥꯏ ꯀꯂꯝꯕꯣ, ꯅꯈꯣꯏ ꯏꯆꯜꯁꯦ ꯑꯝꯇ ꯊꯤꯟꯕꯤꯔꯝꯒꯦꯔꯥ? ꯑꯩꯁꯦ ꯊꯦꯡꯂꯤ, ꯃꯥ ꯊꯤꯜꯂꯨꯒꯦ꯫ ꯀꯂꯝꯕꯣꯅ ꯑꯩ ꯀꯩꯅꯣ ꯑꯩꯌꯥꯅ ꯑꯃꯨꯛ ꯁꯨꯔ ꯆꯤꯡꯅ ꯂꯩꯔꯤꯗꯨꯕꯣ? ꯅꯒꯨꯟ ꯈꯪꯉꯤꯀꯣ, ꯆꯠꯂꯣ ꯊꯤꯜꯂꯝꯃꯣ, ꯑꯗꯨꯒ ꯆꯥꯟꯁ ꯐꯪꯉꯤꯉꯥꯏꯅꯅꯦ ꯅꯌꯨꯝꯗ ꯄꯨꯔꯝꯃꯕ, ꯅꯪ ꯃꯔꯨꯞ ꯑꯣꯏꯔꯁꯨꯅꯦ ꯅꯌꯨꯝ ꯂꯥꯛꯑ ꯐꯨꯗꯧꯅꯤ꯫ ꯀꯂꯝꯕꯣꯅ ꯃꯤ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯟꯅ ꯊꯤꯟꯖꯅꯤꯡꯉꯤ ꯚꯥꯏ, ꯏꯕꯥꯏꯅ ꯌꯥꯔꯣꯏꯗ꯭ꯔꯅ ꯍꯥꯏꯒꯦ ꯇꯧꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯔꯣꯁꯅꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯄꯨꯔ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯃꯅꯤꯡ ꯑꯣꯜꯂꯒꯁꯨ ꯑꯃꯨꯛꯁꯨ ꯂꯥꯎꯔꯝꯃꯤ, ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯔ ꯍꯥꯜꯂꯝꯃꯒꯦ, ꯏꯕꯥꯏꯅ ꯑꯌꯥꯕ ꯄꯤꯔꯤꯉꯩꯁꯤꯗ꯫ ꯗꯤꯅꯦꯁꯅ ꯃꯃꯥꯏꯁꯦ ꯀꯌꯥꯗ ꯊꯥꯔꯤꯕꯅꯣ ꯏꯕꯥꯏ ꯀꯥꯏꯅ꯫ ꯉꯥꯟꯊꯣꯏꯅ ꯑꯃꯨꯛ ꯂꯛꯅꯔꯛꯏ, ꯏꯁ ꯏꯕꯨꯡꯉꯣ, ꯅꯪꯅꯗꯤ ꯅꯆꯜꯅꯤ ꯀꯥꯏꯅ ꯉꯥꯡꯖꯔꯤꯗꯣ, ꯄꯣꯛꯄꯗꯗꯤ ꯅꯪꯅ ꯁꯦꯀꯦꯟ ꯈꯔ ꯈꯛꯇ ꯑꯣꯏꯔꯝꯅꯤ ꯍꯜꯂꯤꯗꯣ, ꯑꯗꯨꯒ ꯑꯃꯨꯛ ꯑꯍꯜ ꯁꯥꯔꯛꯑꯅꯨ, ꯄꯛꯇ꯭ꯔꯦ ꯅꯪ꯫ ꯗꯤꯅꯦꯁꯅ ꯌꯥꯔꯦ ꯅꯪꯁꯨ꯫ ꯃꯌꯥꯝ ꯄꯨꯝꯕ ꯆꯠꯅꯒꯗꯧꯔꯦ, ꯉꯥꯟꯊꯣꯏꯅ ꯊꯣꯏꯕꯤ ꯄꯨꯈ꯭ꯔꯦ, ꯃꯥꯂꯦꯝꯒ ꯁꯅꯥꯊꯣꯏꯒ ꯈꯛꯇ ꯉꯥꯏꯍꯧꯔꯦ꯫ ꯁꯅꯥꯊꯣꯏꯅ ꯌꯥꯃꯣ, ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯦ, ꯏꯃꯥꯗꯣ ꯃꯇꯣꯝꯇ ꯂꯩꯐꯝ ꯈꯪꯉꯝꯃꯔꯣꯏ꯫
Kayno na haisibo? Ako'y anindi ngasi sila doksida. Yambo, nang si Athokpani dako. Wathi warim se adum tawra leba. Ahal sing silliba sida pendrabo na. Yambungi de khangde. Aidi ahal singi mayok leba ngamo. Malen na Sanathoi makhutto tamna pairei. Nungsibi, aisu khangi kedorage. Ado hekta fagi tawninga pa. Aibu yam gyan tadabo dongnaga. Ado haisu aibani. Nangse, aigi nakta karam ka laktoino. Aidi nangse, inakta umleyani. Nangi nungsiba saktamse, mikup khuding adung uningi. Yambo ngai ngamdaba tawganoba. Hazi ekoise angang yam oi. Aduga sigi matangda adung ngangadabo oiradine. Ai adung na pangzasani. Hare mangzure idi. Nangne na pangbu yapote. Ai haizararoima. Ai su ipagi maraldaga hingba pamjadeko. Aigi family gidi aina tangadaba. Aduni adude gyan tanaseba. Ado yambo hayeng adu chatlasu aidi hostel loi lainiko. Nang adu hairani khangdanane aina hana loina haizakrabado. Ado nang tasina ise suknu nusidabra karam kadanoba nang nai nusiga ina haidushi. Amu horedo hairo oba Chimalda nusi hairaga thamoida nusidabadura yamuna pamise. As nang sidiba yang marau leibo. Ai ngasi khara warong gi tawi koda. Yambung wai singdo hairaga Sanathoi makhutto fathado laga gari leiba domda chatke tawri. Sanathoi yamung na chatke tawboduda maning lomdagi fatkoli. Aduga Yambo ai yamung bo yam nusi. Sanathoi wai khara se hairaga mapira cheli. Aina Chimal thong dai dok trabaso. Thamoi sidade yamunggi nusibana thalibani. Yamung mamaido sadon salai. Thoi kaigino nangna kapide. Se ai khangeba nangna nusi habado. Ado nangi childagi taning bai tawbani ba. Yari se kapato oma. Kapchetpi pungse nungan gadori. Imada pakhalamani lao se thilangi. Asomdana kalamboga rosniga kanna khanari. Kalambona Bem nang boina side haise yaroi hairaba. Aina kadai de yadragi. Ai so fazana haisini. Akhoi college masida lotion kisena. Adu natradi akhoi bakari chara le doino ba. Adugine nang no wabi aide. Ai nupani aina ngamna mo nagani. Aduga college si akhoi le yoga tamuswe. Ai wa mangi nang seina kumbiro. Kaino hairo aibu nusibra nusidradi aina ngasai chela saisa hairom gadro nusidabagini nangna chela sene haido nangna khangbiriba aini am kise noigi family na aibu pambi gadra pambiroidra masi mayam se khanbada ai wada baso ngamde aduna ai chen baso pamde kalambona laknare is nangna ke adresidi adu yore Kaigi warino ai leisidi aina leisa nangini nangida magni aina su phazana leplengi sida nangna kai kirino ai mada sune akhoi ningi wari hongdok labani imana aina pamuk purakpadane kaishamte yeloina hai phare ai nangna harido thazarage adubu aina su wam taizage masisu nangna yabiyo amukoi thoktrasune adum haru ai leisidi Imaga babaga do aikoina thabiro. Aigi oinadi aduna suena pami bani. Aduda noine yaro idrana khanbagine chela sina haibe wani. Rosni harauzai no fesu tawzai. Nangsa asum nushi se kaigino. Maduga ina haizabaso aina pamzabaso noine yabiri se kaigino. Bem aise laibak yam faiko. Nang boy yoina fangjaba. Ima hoi athubada noida tharagi. Rosni mapukningda matomda khanjai. Nupa nangsi yamna singma malaga yam panglerami. Ngasidi aina nangondagi khara singbe heleko. Nungaiteda apangma nupa se. Matomda sunoknui. Kedoragi no ode. Kesum tawdeda. Akhoi choga tuan kado kamai tawra zatlo na khalini. Yare dangso. Nabung na ingonda pitorabani. Ngasi aduda nungaitadana puwidraba.
Puni nang wathi dong ko. Ay su nang manusidabagi nati. Ay ahan manusizabani. Nang nasu tambibani. Aroy baso nang loizagi. Napiyoy bigi mapokta pokluba na. Khongtang ay na thangdaba yadabagini. Ay su khangdaba nati. Nang nay manusi haibaso. Aduna bo nang nay nusiba khangna yade. Aikoy ni na nusinabada family changi. Aduna noy family na. Ay bo pambibra pambidabra. Masay na hana khangawdaba yade. Adugidamakni ay na hariba mayamse. Ay na nangina famda thazaba. Chinaba kay sulayti. Ay na Muslim ni. Nang na tribe ni. Aikoy ni gitamoy di amata ni. Adubo sama sige miting dani. Aikoy ni se. Wang mahaibadu oire. Aikoy ni gimarakta. Wang daba palama na so kari. Kari mo kalino. Yumiyong dori. Kishum kandida. Tumning laba adugi ni.